Sagolban TERA SAPAM LEIRAK Security Force Nongmei Kapshille Hairiba Asiga Arambai Tenggol Hiram Amattada mari Leinade THOUONG asi Arambai Tenggol na Democratic OINA CHANGSHILLIBA KHONGJANG asi LANNA UHANNABA HOTNARAKPANI HAINA Arambai Tenggol ki MAIKEIDAGI KHANG-HALLAKLI Hiram Asiga mari Leinade Arambai Tenggol GHQ Control Room Operator LANNA Khutek piduna thadorokpa cherul amana hai Sagolban TERA SAPAM LEIRAK kanagumba kharana Security Force Nongmei Kapshille Hairiba Asiga Arambai Tenggol Hiram Amattada mari Leinade THOUONG asi Arambai Tenggol na Democratic OINA CHANGSHILLIBA KHONGJANG asi LANNA UHANNABA HOTNARAKPANI masi yamna laibak thiba amani asigumba THOUONG asi makatana tawbigano KHONGJANG changsinbada gari thugaibana chengba tawdana Democratic oiba mongda punna KHONGJANG changsinbinasi loinana hayeng 80 na MLA mayam kaukibasu leite haina cherol asna makatari